State asida sahi nauriba amadi inkalaliba nahasingda suicide tawbagi thawdok hengalaliba sida Manipur Commission for Protection of Child Rights MCPCR gi chairperson Kaisam Pradeep Kumar na nungango phongdokrai. Chairperson na ngasi thadorkiba cherol amagi matungina Bisnupur district ta tha anida suicide case ahum thengnaki. Seisigi haukiba July thada sahi taramdoi khakta ngairiba nupa masa ama school gi boarding facility da laikide seyisimaki August thagi tang tarukta moirang khoiru makha lekai da sahi taramanga da ngairiba nupa masa ama thauri yanduna laikide amasung August kunumdoida thamna pokpida cyber bullying ga mari lenana class 9 da tamlibi nupi masa amasu suicide tawbu oigene haiba thodokta laikide. Thodoksinga simak yamna nunganingai oiba ngaktani adubu state plan for action ga loinana mapung fawa state policy for children thamdabana angang singi right ka mari leneba isu sing yangsin bada khudongsa daba kya mayok narei kumjali singani kunda public opinion gi damak form kiba amade kumjali singani kunmanga gi march da revise tawkiba draft Manipur state policy for children hojikso lainga ki maikedi notification thok tabana panduna leire statutory policy ama lay tabata natana sedasida IDP sing sothar bakanov COVID-19 amade irang asina sogalaba yauna sel thumge awaba mayok nari ba angang sing pungning wakal ge awaba kaya mayok na ba yabagi changwang na lay handak thokiba suicide ki case asi yenglaga ningthina thabak paikhat pagi tangai fadabadu leire maroina cyber crime police mapangal kakhanan ba school singda life skill education yahon ba rims Imphal amasung Jenims ki clinical psychology department singna evidence based psychological support piba stakeholders singna angang singda suicide tawbagi horakpham ningthina khangdoktuna madudagi ngakthongna ba honabagi tangai fadaba kya leire punamagasi yenglaga Manipur lenga na maroina social welfare department na thinthadana state child policy gi notification thongna ba thabak paikhat piu angang singi punsi kan baibasi tawdaba yadraba thabak ni haina serol asina makha tari